HOUJIK THOKLIBA Irang Asina Maram Oiraga Manipur Shenmitlon Lupa Crore Lishing Rom Mangba Yabagi Oithokpa Lei HAINA Manipur University ki Professor Dr. CHINGLEN MAISNAM PHONGDORAKLI Wafam asni Manipur HOUJIK THOKLIBA Irang Asina State Asigi Shenmitlon Kadai Fauba Saitheng Pibagi Haibagi Matang TOMTV ki staff reporter Saugaisam Gyanan Amasung senior video journalist P. Sarat Chandraga Akhanana Unaba Amada Dr. CHINGLEN MAISNAM na Phongdorakibane Unaba da Dr. CHINGLEN MAISNAM na hai COVID-19 ki laisat manungda state asigi Shenmitlon asoba saitheng ama fangki madudagi khara sapharak laba matam masida hingsa yauba soba thodok ama amuk thorakpadagi Manipur gi economy ase ICU da leiba anaba amaga pangkhak oire Chaliba fiscal year asida government of Manipur na toliba senfam ase Lupa Crore Lishing henkhrabane Phibam ase leiringaida asauba irang amuk thorakpa sina hena sathiba phibam ama mayoknarakpa haibase soidraba wafamne Irang Asina Maram Oiraga puthokpada aduki matik saitheng piri Irang Asina thabak sunombagi sang aduki matik hanthakre hana thabak suramba sinmi kaya amasu Irang asigi victim oiduna laikre service sector gi oina tourism amade travel industry mathau tawdabaga pangkhak oire micro small and medium enterprises ayamba fail oire economy gi asauba lifeline oriba internet amasung national highway thingkibasna menkhatpada wagadaba phibam amasu chauna mayok nahalle loinana lalol itiki phibam su chap lepa haibadu HOUJIK oirabane Mapungoina yengbada Irang Asina Maram Oiraga economy gi leiriba sector ahum primary secondary amadi tertiary sector da aduki matik asauba safu piri amaromda internet thingkiba asina MZ NRZ gumba central sponsor scheme kharadasu saitheng phangba hore scheme ase mobile application amagi khuthangda thabak tauba taunaba center gi guideline da mayak sengna yauribane HOUJIK ti matam kuina internet thingkiba asina crore cham gi mathakta manglabane loinana lau singuda mai onsin gadaba laumi kaya ama Irang asigi victim oikiba amade laufam kaya amana vulnerable area gi manungda laikiba maramna zathok puthokpagi hiramdasu asauba saitheng phangba haibasi soidrabane THOKLIBA Irang Asina Manipur gi Shenmitlon hagthengnana amade nakoinana saitheng piba maramna state asigi economy da Lupa Crore Lishing romdi soidana saitheng phangane hariba senfam ase Irang hek loikibaga atenba matam gi manungda phogatpa ngamgadabasu nate masina chahi asigi gross domestic product da Lupa Crore Lishing nifugani thoirom lakani haina panariba asidasu asauba saitheng ama phangane Manipur gi Shenmitlon Fanglakliba saitheng asidagi gange hairabade athubada tangdu leitaba phibam ama purakpa haibasina ahanba pandam oigadabane matang asidade lan lepu nomai kapa lepu haiba wafam masina political party luf amade tongan ba phurup singge amata ngairaba kholau oihengadabani haina Dr. CHINGLEN MAISNAM na TOMTV da makhata na phongdorakhi Manipur gi HOUJIK leiriba ngasi bauta chathariba akogi sigi Irang Asina Maram oidna Manipur gi Shenmitlon da chorangna ina khanjabada crore lishing taruk tagina taret phawi changse masidi yam chawna impact pi ghere sigi piriba crore lishing taruk tagina taret phawi piriba impact se masi amona masidagi koi recover tongna honabada lakador sahi kharasida hekta madu koi ngamni habigi thajabasi leite punamaksi yang kanda HOUJIK ti makoi ju pra collapse tawre ana economy chi yam sing har kanda virtual collapse makoi ju mayokna reba aduga HOUJIK masigi mapandana anarchy gi phim makoi HOUJIK uba phange sigi hariba koigi HOUJIK maki khwagi mapung oiba thodangdi tangai phadabasti normal si lakpasina aidi khwagi mapung oiba priority obam thoeba to HOUJIK maki oinadi aigi motadi HOUJIK lan lephan base lan lepu nomai kapa lepu mehat bepun lepu haiba sigi kholok si khaktana akoi yumpham oirakanda Manipur da leiriba akoi lup khudimak Manipur da leiriba political party board ruling amasung opposition animakta leibiriba kogi miyam gi musing punamangna amatoina kogi mot amatoina haiba kholok si makasida punbidana aidi apil amatang di yana na tawhaningeba